politics to by say me could among the actor politics to number the nutty than a hay was nutty. Makoi politics story ne have a quiggy Ibu machine. She minds Sessida Kari Lady Bagay have seen about Yam Hanging University. Yam Angapamazu University. How's Mayam na Mamangi, Kogi Loksava election da Hector landslide victory mold in Congress na my park. At the Matang Lakaduriba 2027 gay, Kogi assembly elections the day Kari Wiga the Gaze. Siju Yamna Hiva Yam Luri Buko. Adum Haini. Election da adu toksi da toksi yamna niyom chumansi degi mihut to achumba aphaba mihut khanji kaina adum haini the mighal do naksila kanda kaino ta toki aduga ka do malam miju eta ka de aduga masing yamna karka do mande na paba party du ju hekta sala da khakalak busun yawi masida ngasagi manipur da sanari ba politics kusana si Kui the Yam Angak Pomakang and Haidareko. Angak Piracy Adum bought me as each of Kanda Niam Sisu Pangtabarakan or Mike Toba Sagi politics story was sing Sigi Magi Haishing Baduna Hagadra. Akusum that Kibagi Moma. He had Ubese. Masing around the Nate. I don't urga like him. Aduna Adudani. Sagi Howsik BJP Miam, Yaya, the Nangari, each other BJP Luching Mushing, Matangi Lakado election, the 40 plus Kani and Hagali, Haibanga Mise, Sigum, what's it, ma'am, in the name. Aduna Tokte, Adubo, Toksha Suyati, Tokshiana, Moimer Tagiko, Haidopati, Numaitre, XYZ, Mikradum Yawim, Maril Labor, Mikradum Yawiba, Macoin. Center ki luching mani haiba sing jina koi da sana ba se khang mangam dre koi jong tu uche koi loina mukta tok mangam bring ji to ji na ha kan kanam khum li ai sigi moi gi som da game tong na gi sigi meeting ge tong na ba matam tong kan si da ko ma koi ju phil li taw ye ba ma koi da sana bi ri ma koi kyam usit pi dre ge haiba se ma koi da ju phil taw ye ba to ko no to ko le wo tong ni to Madugi decision period to the Lobungam Drissi, Yamnasu, Yam Wana, margin the Kogi elections win the Rockwaitare, Lupakro, Kuntra, Mukaksanga, Kuntra Mukasangaga, the winter Padu, Karim to Pangring Ada, resigned to talk by the Sisu, Giant Tokai had a logo, but arrived within the table. I don't know. I do. Makangdi. Ado politics si miyamgi yingaga sataba amadi mathau tai masa khaktagi yinga to nataba lasting oina satke harigadi madugumba ma chatpa miyamgi yingaga sanaba politics to mathau tai ba hanadi ngallingai matamdadi khogi luchingba sing politician sing haitare miyamgi da makka yam tauba manba ugiebako hojik kandi uruktaba si sahi ji phane adum sangeba ado miyam si ju tawakte haini dharna phamni laurangani bhot meda thobam tawhini aduna yam lurisi machine ba ado asagi ayina anis hanba round haizagibada communal class in manipur da yamna thokiba sigi matangda asagi khogi sentiment adugi ofam du da kitang reactor pa mi su adum legane ne khalle lawuda haning bati mitei masung mitei pangangi marakta thokibadi sengna family manung da thokpa haitare family sigi manung da thokpa koi misunderstanding ne organized to ba haitare nako organized to ba adugumba class na teba adu hojik tawri sidi organized ne ba sidi adu asigi sense da haiba ne ba ina hagi badudi adu masida lana lobidana ba ai singnuksari aduga Manipur thukli ba irang sigi matangda sagi mayamna su haibi khiba haibi ribu singsida yamna leina ningai oiba mayam su yaure adu aikoina isana isabu rule tawjanabagi damakta step ama lokatragadi masi yam wagini mikhapon badu mikhapon basi pondana ba haitare hoi Manipur na India da merge tawba swagi kenusi to kanda Mating thokna hingba madi mathau tai dana ko
मधु ओइननबगिदमक्ता पॉलिसी तौब मथौ तायबा अखोइसी पॉलिसी अमता याउदना की इरांग सिस्तु हुम्मक चटपदौना मसी भाव तेरपसे मसी नुआइते सबसाना अखोइगिदमक्ता पॉलिसी सेंबिगदबा अदगी तुंगी फ्यूचर येंगा थबक तौबा हाइबसे मसे पॉलिटिशियन सिंगी मथौने सेंगना मखोइबा खोइना मधु सेमसोइना चलनगदोइनेबा अदो मखोइदु मीगी मखादम लेथोखरदि असोमदा अखोइगी इंटरेस्ट येंगा थबक तौगदबा मीदो कनागुंबा सिंगी वा याउद्रगदि कैमता तौबंगमदबा मी ओइरगदि अखोइगी मिहुनेना थागत लुबगी अर्थ लेते हाइबनिदा अदुना मी ओइरसु कितंग अचंगबा मी हाइतारे मरेबक नुंसीबगी इथिल लेबा फावबा मियाम सिबु नुंसीबा पोकबंगमबा मा मसा मथंद खक्तगी येंगदबा माना मिहुत ओइखरगा मपान द फ्लेट लेरुनी हाइबदु नत्तबा अदुम बि वखल्लोन दु लेबा नत्तबा कथोकपा मग लोनना मियामगी सेवा तोबंगम गदबा मियोइसिंदु येंगबा मथौ तारे अदुगा पार्टी की मतंग सी ngसागी मैंने मसोदुम हाइबिरिसिनी रीजनल पार्टी सिना कोइदी ngasiगी हाइतारेने ngasiगी मिफम सिगी ओइनदी रीजनल पार्टी सिदा याबदुम इम्पेचस पिबिरि अदो रीजनल पार्टी सी ngमद्रो भावबदा हाइदे हजुक भावगी ओइनदी मिट उशनबदु उदेबको करम रीजनल पार्टी थोरकदोइनेसे अदो उदबनिना नेशनल पार्टी ने अचौबा पार्टी सिंगी मनुंग लेबिरिबा लेबाक सिबु अखोगी ngaksen gadoriba haitare लो मेकर सिंग सिना कितंग मतिंग लेबा मतिंग थोकपा हाइतारे अदु ओहेनिंगी अदु स्वाइसिदा अमकतंग हाइजौगे मिने अमकतंग खोइना हरक मतमदा बीजेपी ना 2014 दा इंडिया दा लेंगाक पायरबा मतुंग सिदा मणिपुर दा 2017 दा बीजेपी लेंगाक सि मणिपुर दा लाखरे लाखिबसिदा सगी मसिंग सुदना नंपु हापुदा सरकार से सेंगरेको पाइग्रे कछु काइदे पाइ मतमदुदा मोइना हाइबसे एमएलए कुंठा खत पियो कुंठा माथो खत पियो मणिपुर से सना लेबाक बोलहनगे हाइबने मदु पीरे मणिपुर की मियामना बखोइदा पीरे बीजेपी की एमएलए कुंठा नि थोइ पीबने बीजेपी खक्तदा अदुगा सौगलैबा मयामदुना अमवेलसी अदुगा मर्ज तौगिबदुगा पारगदी हौजिक अदुम यामदा लेरबनेबको मसी इंडियाना हौजिक लाइबा नाइबा इंडियाना अखोइदा खोगी अवार्ड ओइना पिबम थोकने मखोइबु मणिपुरदा असिगुम्बा सरकार अमा सेमबा ngमहनबगीदमक्ता मणिपुर की मियामदे अवार्ड ओइना पिबम थोकने अदु अवार्ड की मुहूर्त ब्लड सेट ओइना पिरबरा हाइबसिने मियामना हौजिक हंगिस अदुना मसे इंडिया खनभम थोई मणिपुर अचुंब वायलमदी पिभम थोई पीगदबनी मदु नत तारगदी मदुगी महीदुदी सोइदन फंगनी ना कोइ तसेन हुजिक स्टेट असे थोइबा इनस्टेबिलिटी इरान के थोहलकपगी पोटसी अखोगी सुनो ओइरब्रा by acting as the federal government amon act tawrakanda pura law leitaba pot amoina akoina sungse masigi topic ke thamjariba sumaina uba yaro jai kan meeting thambininga sa hoi factor mani haibidi ya susin factor mani haibidi la la roi ko ada sida lawless oibadona at a free hand thado ga moina toning bada sum tawbada yari sini angakpade थोइना तौहनबा म याउरी अदुदा येंगा लेबा हाइतारे अदा स्वाइसिदनी सि लाकांदा ग्राउंड रूल अदिन सुगी मतंगदि याम फजना हाइबिग्रे तोमदा मु लाक्त्रगा जुको मसिदा अखोइना उरिसे मसि अखोइ मयामना उरिबसे मसिदि तौगे याउना तौहनबा म याउरीबा मदुदनी हाइबम खंगदबा पेंदबा मियामगी पुनिंगदा फाउरिसे मसिनि मसिदा इंडियाना नॉर्थ ईस्ट येंग मीडियंग particularly मणिपुर येंग मियंग सिगा मरी लेने हाइना लौबि याय सि येंबिरो मणिपुर दा हंजिन खोगी कांगरुप की इरांग से हाना सुनबा मी खोगी सा कया सिगी बसे को अदे नागागा कुकी मु हाने पाइटी गा कुकी गिमरक मु हाने
adagi mitai musu mitai pangalgi marakta su leigrebo adagi mitai musu nagagi marakta su sigumba irangsi thokpa yabagi phibamsi yam lakrebo adubu hoi indigenous people masen marak oibanara kitang di phathana bama yawbudagi madumakti oikideba June 18 gi thawdoksing adagi makha tarakbada oigiba phibam mayamdo sengna hairugadi madudasu asigumba class ama thoklamba yabagi akibadu lay adu thokide madu indigenous people singi marakta kitang puning phathana baduna maram or kanda madu oikidabani ana haibi hai ada hojik amuk hojik mite musu kuki gi marakta asigum yam sathi ba mamangda amuk to oigidriba haitare naga amus kuki gi marakta oigiba khoigi hanasuna bagi mawong dagi top top ba karena sathi ba haitare nako adugum machat ama handaki sida uba phangi mase ground rule tugairapa su sina factor mani haibasi haimun mathoe maramdi su je haji uri sti license to extortion nena license pibuga manariba makoida highway sing the moina tolong batoi masagi actor mi je planning a pai gari je tax pi de pani loka de indani mi phuni tolong batoi kaim haide madugi manak nakna leiba khogi army camp sing akoina su adum udabadona adum lei ado swai sidam hangningai je adugumba phibam duda highway dagi extortion se takatna chatha matamda usinnadana leiribdu percentage ga lowna bjala si hangningakro adu hairubdi yadabo mine he uba evidence leiba pot makti oidabanina adu masini aikoi masen ji laiminariba chahi kaya gi mamangdagi hoi indigenous oiba oidaba aduna another case amda lehelasi adu chahi kaya gi mamangdagi laiminnar laba aikoi singi marakta singsiap tharga hana han baise masi northeast maruina manipur da leiriba miyamsi namthanabagi khwaidagi phaba pambai amakhakne samsamda masi mayam dum hainare haujikan deko indiana biological control mode am sinarbra haibagi chingnabdo khoida phawre masida manipur da thoiba kanglup ki hingsa je yam thokre yang bre matang sum lae adu masi yengor kandini khwaidagi laiba pambai masagi indiana kana karigumba state amada lebak amada namdagi haitaragadi lebak manungdu sekhai on thautari madu sekhai basi manipur gi di sam sekhai dum ta lakhre akoi masen gi mrakta amatta nungsinade dairiba proof singsi gi mrakta amana amagi mrakta yingthinaba yingjinnaba masigi feelings adum phawlaga sum leyeba aduna karigumba sparking point ama lakpa hek matamda adugumba communal class eta tholak pa yai oirak pa yai aduna ni masidani kanagumba singna manipur da leiriba mioi singsi yam laina namthaba yawa makoidadi karimta mangdaba amangba amta leitaba idongda tongba haitare adugumba biological control number satharabra haibagi chingnabadu masidi manipur gi miyamda khogi phawa hore haitai masi ma yam phajadaba machat amani yam ikai ningai ni haitai ado agoina di adumaina hairaga su kaisu tobudi ngamda even si yengo su hairapa kanda suspension of operation hairkanda su je Manipur government yaudana Assam Rifles na 2005 da sathai adugi matungda yaraktadana haitare ne go yauda yaraktadana Manipur government se dum nangsu signatory hoini yau kai haibagi mongduni yaule masina sum chatharakre 23 gi hauji haibigri ba February kuma panda loibudu hauji Manipur government yauroi han withdraw tore withdraw tawraba sibawda hauji suji hauji chanari han logane India government gi makai digi suji extend tawdre natragana tawri chanari ru tawi ada tawi kaim haide aduna mase suji da Manipur yawdabaga mari suklai leina dreba sidi tawgaina tawwa makhak neba militant sing haitare kuki militant sing si kanagi support gi kamai tawna linkla kiuno haiba sisu theory me amam lei madu yam kana adom da lakta bi to ko
ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯏꯅ ꯁꯨꯝ ꯂꯩꯅꯕꯅ ꯆꯨꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯌꯥꯎꯅꯀꯣ ꯃꯁꯤꯗꯤ ꯁꯣꯜꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯥꯟꯅꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯦ ꯐꯖꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯏꯪꯅꯦꯕ ꯍꯥꯏꯔꯤꯕ ꯅꯥꯀꯟ ꯑꯅꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯗ ꯃꯁꯥꯁꯤ ꯉꯥꯛꯊꯣꯛꯆꯗꯕ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯈꯨꯠꯂꯥꯏꯁꯨ ꯂꯩꯇꯕ ꯀꯔꯤꯝꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯉꯥꯛꯊꯣꯛꯆꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯥꯔꯃꯔꯤꯗꯒꯤ ꯂꯥꯛꯎꯔꯒ ꯄꯥꯏꯖꯔꯝꯕ ꯈꯨꯟ ꯉꯥꯛꯆꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯂꯧꯈꯠꯈ꯭ꯔꯦ ꯑꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯒꯤ ꯃꯤꯡꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯦ ꯁꯤ ꯑꯣꯏꯔꯗꯤ ꯏꯔꯥꯡꯁꯦ ꯀꯃꯥꯏꯅ ꯅꯦꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯑꯣꯄꯟ ꯇꯧꯔꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯨ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯥꯏꯇꯥꯕꯅꯤ ꯑꯗꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯝ ꯇꯧꯗꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯁꯤꯕꯤꯜ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯗ ꯁꯤ ꯍꯟꯗꯣꯛꯎ ꯁꯤ ꯆꯠꯍꯟꯒꯅꯨ ꯍꯥꯏꯌꯦꯅ ꯑꯗꯨꯃꯈꯛ ꯇꯥꯏꯀꯣ ꯑꯗꯨ ꯅꯠꯇꯅ ꯁꯤꯒꯤ ꯃꯣꯏꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯂꯛꯄꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯎꯗꯦꯕ ꯏꯟꯗꯤꯌꯥꯅꯁꯨ ꯉꯁꯥꯏꯒꯤ ꯁꯤꯕꯤꯜ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯏ ꯑꯗꯨ ꯇꯧꯔꯗꯤ ꯑꯦꯛꯁꯟꯁꯤ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏ ꯌꯥꯅꯅꯕ ꯊꯦꯝ ꯂꯩꯔꯦꯕ ꯑꯗꯨꯅꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯅꯤꯄꯨꯔꯒꯤꯁꯤ ꯌꯥꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏ ꯍꯥꯏ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯤꯁꯦ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯒꯦꯕ ꯁꯤꯗ ꯂꯥꯜꯂꯣꯏꯕ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯅ ꯅꯠꯇ꯭ꯔꯣ ꯏꯟꯗꯤꯌꯟ ꯄꯥꯔꯂꯥꯃꯦꯟꯇ ꯍꯥꯏꯕꯗꯣ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯅ ꯑꯃꯨꯛ ꯃꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯅꯠꯇꯦ ꯇꯦꯔꯣꯔꯤꯖꯝꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀ꯭ꯂꯥꯁꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛꯇꯗ ꯀꯟꯇ꯭ꯔꯣꯚꯔꯁꯤꯁꯦ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯇꯝ ꯆꯪꯍꯜꯂꯤꯁꯦ ꯃꯁꯤ ꯑꯩꯗꯤ ꯇꯧꯒꯦꯅ ꯇꯧꯕ ꯃꯅꯨꯡꯗ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯎꯏ ꯑꯗꯨꯅ ꯃꯁꯤ ꯉꯁꯥꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯅꯦꯝꯊꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯇꯧꯕꯤ ꯌꯥꯎꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯇ꯭ꯔꯥꯏꯄꯇꯥꯏꯇꯣ ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯅꯤꯁꯤ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯂꯥꯏꯛꯂꯤ ꯇꯨ ꯕꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯎꯔꯝꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯁꯦ ꯁꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯐꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯑꯩ ꯑꯣꯖꯥꯗꯤꯗꯅ ꯃꯁꯤꯗ ꯄꯨꯟꯁꯤꯟꯕ ꯑꯃꯁꯨꯡ ꯃꯇꯤꯡ ꯂꯩꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯄꯨꯊꯣꯔꯛꯑꯝꯕꯒꯤꯗꯃꯛꯇ ꯅꯤꯠ ꯐꯣꯔ ꯔꯤꯖꯅꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯑꯀꯟꯕ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛꯁꯨ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯑꯣꯖꯥꯅ ꯑꯣꯖꯥ ꯍꯦꯃꯆꯟꯗ꯭ꯔ ꯂꯥꯛꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯁ꯭ꯋꯥꯏ ꯃꯤꯠꯌꯦꯡꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥꯗꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯇ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯐꯣꯔꯁ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯦ ꯏꯚꯟ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯦꯅ ꯃꯌꯥꯝꯁꯤꯅ ꯁꯔꯀꯥꯔꯁꯤ ꯄꯥꯏꯔꯒ ꯂꯥꯛꯈꯤꯕꯁꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯤꯖꯣꯔꯥꯝꯗ ꯋꯦꯁ ꯕꯦꯡꯒꯜꯗ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯃꯨꯛꯊꯠꯅꯕꯗꯤ ꯉꯝꯗꯦ ꯍꯥꯏꯗꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯣꯔꯗꯔ ꯍꯥꯏꯅ ꯑꯁꯤ ꯌꯥꯏꯒ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯔꯒ ꯖꯤ ꯖꯥ ꯇꯧꯔꯤꯉꯩꯗ ꯁꯨꯡꯉꯝ ꯉꯝꯗꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯟꯊꯣꯛꯁꯤ ꯍꯥꯏꯔꯒꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯔꯨꯜ ꯇꯧꯔ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯤ ꯃꯥꯟꯅꯗꯦꯗꯅꯀꯣ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗꯨꯅ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯌꯦꯡꯉꯛꯀꯅꯤ ꯑꯗꯨꯒ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯗꯨꯗꯤ ꯃꯥꯒꯤ ꯔꯤꯖꯟꯗꯨꯒꯤ ꯑꯣꯏꯕ ꯆꯥꯅꯕ ꯄꯣꯂꯤꯇꯤꯛꯁꯇꯨ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨ ꯌꯦꯡꯉꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯅ ꯍꯦꯛ ꯍꯥꯏꯖꯕꯁꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯍꯥꯏꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯦꯛꯇ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯍꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯡ ꯁꯤꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯪꯅꯤꯡꯉꯤꯕꯁꯤꯗꯤ
ꯌꯥꯝ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯍꯦꯛꯇ ꯂꯦꯟꯁ꯭ꯂꯥꯏꯠ ꯚꯤꯛꯇ꯭ꯔꯤꯒꯤ ꯃꯑꯣꯡꯗ ꯀꯪꯒ꯭ꯔꯦꯁꯅ ꯃꯥꯏ ꯄꯥꯛꯈꯤ ꯑꯗ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯝ ꯂꯨꯔꯤꯑꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯗ ꯑꯗꯨ ꯇꯧꯁꯤ ꯗꯥ ꯇꯧꯁꯤ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯍꯟꯁꯤ ꯑꯗꯒꯤ ꯃꯤꯍꯨꯠꯇꯣ ꯑꯆꯨꯝꯕ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯁꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯃꯤꯈꯜꯗꯣ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯅꯣ ꯍꯦꯛꯇ ꯇꯧꯈꯤ ꯑꯗꯨꯒ ꯀꯥꯗꯧ ꯃꯥꯜꯂꯝꯕ ꯃꯤꯁꯨ ꯍꯦꯛꯇ ꯀꯥꯗꯦ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯅ ꯀꯥꯔꯛꯀꯗꯧꯕ ꯃꯥꯟꯗꯦꯅ ꯄꯥꯕ ꯄꯥꯔꯇꯤꯗꯨꯁꯨ ꯍꯦꯛꯇ ꯆꯥꯂꯥꯎꯗ ꯀꯥꯈꯠꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯈꯨꯁꯥꯟꯅꯁꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯈꯛꯅꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯛꯄ ꯍꯥꯏꯔꯤꯁꯤ ꯑꯗꯨꯝ ꯚꯣꯠ ꯃꯌꯥꯁꯤ ꯌꯧꯔꯀꯥꯟꯗ ꯃꯤꯌꯥꯝꯁꯤꯁꯨ ꯄꯪꯊꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯕ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯍꯩꯁꯤꯡꯕꯗꯨꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛꯇ ꯁꯨꯝꯗꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯎꯕꯁꯦ ꯃꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ ꯑꯗꯨꯝ ꯎꯔꯒ ꯂꯥꯛꯈꯤꯑꯕ ꯑꯗꯨꯅ ꯑꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ BJPꯁꯤ ꯃꯤꯌꯥꯝꯅ ꯌꯥꯏ ꯌꯥꯗꯦꯅ ꯉꯥꯡꯅꯔꯤꯉꯩ ꯆꯔꯛꯁꯤꯁꯤꯗ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯗ 40+ ꯀꯥꯅꯦꯅ ꯍꯥꯏꯒꯠꯂꯛꯏꯁꯤ ꯍꯥꯏꯕ ꯉꯝꯃꯤꯁꯦ ꯑꯁꯤꯒꯨꯝꯕ ꯃꯆꯠ ꯃꯌꯥꯝꯁꯤꯅꯅꯦꯕ ꯑꯗꯨꯅ BJPꯗꯤ ꯑꯝꯇ ꯇꯣꯛꯇꯦ ꯀꯩꯅꯣ ꯃꯦꯝꯕꯔ ꯑꯣꯏꯅ ꯇꯣꯛꯇꯦ ꯑꯗꯨꯕꯨ ꯇꯣꯛꯁꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯑꯝꯇ ꯌꯥꯗꯕ ꯇꯣꯛꯁꯦꯅ ꯃꯣꯏ ꯃꯔꯛꯇꯒꯤꯀꯣ ꯍꯥꯏꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ XYZ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯔꯤꯜ ꯂꯩꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯈꯣꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯎꯠꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇ ꯇꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯇꯣꯛꯑꯁꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯀꯅꯥꯝ ꯈꯨꯝꯗꯦ ꯍꯥꯏꯁꯤꯅꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯁꯣꯝꯗ ꯀꯦꯝ ꯇꯧꯅꯕꯒꯤ ꯁꯤꯒꯤ ꯃꯤꯇꯤꯡꯒ ꯇꯧꯅꯕ ꯃꯇꯝ ꯇꯧꯅꯔ ꯀꯥꯟꯁꯤꯗꯀꯣ ꯃꯈꯣꯏꯁꯨ ꯐꯤꯜꯗ ꯇꯧꯋꯦꯕ ꯃꯈꯣꯏꯗ ꯁꯥꯟꯅꯕꯤꯔꯦ ꯃꯈꯣꯏꯁꯤ ꯀꯌꯥꯝ ꯎꯁꯤꯠꯄꯤꯗ꯭ꯔꯦꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯁꯨ ꯐꯤꯜ ꯇꯧꯋꯦꯕ ꯇꯧꯕꯇꯕꯨ ꯇꯣꯛꯀꯗꯕ ꯂꯩꯍꯧꯕ ꯇꯧꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯗꯤꯁꯤꯖꯟ ꯐꯤꯔꯦꯞꯇꯨꯗꯤ ꯂꯧꯕ ꯉꯝꯗꯦꯕ ꯂꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯌꯥꯝꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯟꯗꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯤ ꯋꯤꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 30-ꯃꯨꯛꯀ ꯆꯪꯉꯒ 20-30-ꯃꯨꯛꯀ ꯆꯪꯉꯒ ꯑꯗ ꯋꯤꯟ ꯇꯧꯔꯛꯄꯗꯨ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯤꯉꯩꯗ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯔꯤꯖꯥꯏꯟ ꯇꯧ ꯀꯥꯏ ꯍꯦꯛꯇ ꯂꯥꯎꯕꯀꯣ ꯃꯗꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯇꯧꯁꯨ ꯇꯧꯅꯤꯡꯉꯝꯃꯣꯏ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯄꯣꯂꯤꯇꯤꯛꯁꯁꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯉꯒ ꯆꯠꯊꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯃꯁꯥ ꯈꯛꯇꯒꯤ ꯌꯦꯡꯉꯒ ꯇꯧꯕ ꯅꯠꯇꯕ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯨꯝꯕ ꯑꯃ ꯆꯠꯄ ꯃꯤꯌꯥꯝꯒꯤ ꯌꯦꯡꯉꯒ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯇꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯥꯟꯅꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯇꯧꯕ ꯃꯥꯟꯕ ꯎꯈꯤꯑꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯎꯔꯛꯇꯕꯁꯤ ꯆꯍꯤꯁꯤ ꯐꯅ ꯑꯗꯨꯝ ꯁꯥꯡꯉꯛꯑꯦꯕ ꯑꯗꯣ ꯃꯤꯌꯥꯝꯁꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯅꯤ ꯙꯔꯅꯥ ꯐꯝꯅꯤ ꯂꯥꯎꯔꯝꯒꯅꯤ ꯚꯣꯠ ꯃꯌꯥꯗ ꯊꯣꯛ ꯑꯃ ꯇꯧꯈꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯨꯔꯤꯁꯤ ꯃꯁꯤꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯍꯥꯏꯖꯈꯤꯕꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀ꯭ꯂꯥꯁꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯊꯣꯛꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯈꯤꯇꯪ ꯔꯤꯌꯦꯛ ꯇꯧꯔꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯦꯅ ꯈꯜꯂꯦ ꯂꯧꯗꯨꯗ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯗꯨꯗꯤ ꯁꯦꯡꯅ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯅꯦꯕ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯥꯁ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯣꯔꯒꯅꯥꯏꯖꯅꯦꯕ ꯁꯤꯗꯤ ꯑꯗꯨ ꯑꯁꯤꯒꯤ ꯁꯦꯟꯁꯇ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯁꯦꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯔꯨꯜ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯋꯥꯈꯤꯅꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏ PR ꯃꯅꯨꯡꯁꯤꯗ ꯌꯦꯡꯉꯨ ꯔꯨꯜ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯝꯇ ꯌꯥꯎꯗꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯥꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯃꯈꯣꯏꯒꯤ ꯊꯤꯡꯀꯤꯡ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯄꯦꯟꯗꯕꯁꯤ ꯃꯌꯥꯝ ꯑꯃ ꯐꯥꯎꯍꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯔꯤꯕ ꯔꯤꯖꯅꯦꯜ ꯐꯣꯔꯁ ꯑꯃ
ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯝꯖꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯃꯗꯨ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯟꯅꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯄ꯭ꯂꯦ ꯇꯧꯐꯝ ꯐꯤꯜꯗꯧꯅ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯅ ꯏꯁꯥꯃꯛ ꯌꯥꯎꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯨꯝꯃꯤꯅ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯈꯥ ꯄꯣꯟꯕꯗꯣ ꯃꯤꯈꯥ ꯄꯣꯟꯕꯁꯤ ꯄꯣꯟꯗꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯕ ꯇꯧꯗꯕ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤ ꯇꯣꯛꯑꯀꯥꯟꯗ ꯃꯇꯤꯡ ꯊꯣꯛꯅ ꯍꯤꯡꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯃꯗꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯤ ꯄꯣꯂꯤꯁꯤ ꯑꯝꯇ ꯌꯥꯎꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯁꯤꯁꯤꯗ ꯍꯨꯝꯃꯒ ꯆꯠꯄꯗꯧꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯁꯦꯝꯕꯤꯒꯗꯕ ꯑꯗꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯊꯧꯅꯦꯕ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯦꯝꯃꯁꯨ ꯑꯣꯏꯅ ꯆꯠꯍꯟꯒꯗꯣꯏꯅꯦꯕ ꯑꯗꯣ ꯃꯈꯣꯏꯗꯨ ꯃꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯗꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯋꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯤꯅ ꯊꯥꯒꯠꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯃꯤ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯑꯆꯪꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯂꯩꯕ ꯐꯥꯎꯕ ꯃꯤꯌꯥꯝꯁꯤꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯉꯝꯕ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯈꯛꯇꯒꯤ ꯌꯦꯡꯗꯕ ꯃꯥꯅ ꯃꯤꯍꯨꯠ ꯑꯣꯏꯈ꯭ꯔꯒ ꯃꯄꯥꯟꯗ ꯐ꯭ꯂꯦꯠ ꯂꯩꯔꯨꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯕ ꯅꯠꯇꯕ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯃꯇꯥꯡꯁꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯏꯝꯐꯦꯁꯤꯁ ꯄꯤꯕꯤꯔꯤ ꯑꯗꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤ ꯉꯝꯗ꯭ꯔꯕ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯎꯁꯤꯟꯕꯗꯣ ꯎꯗꯦꯕꯀꯣ ꯀꯔꯝꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯁꯦ ꯑꯗꯣ ꯎꯗꯕꯅꯤꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯤꯅ ꯑꯆꯧꯕ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯂꯣ ꯃꯦꯀꯔꯁꯤꯡꯁꯤꯅ ꯈꯤꯇꯪ ꯃꯇꯤꯡ ꯂꯩꯕ ꯃꯇꯤꯡ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯈꯛꯇꯪ ꯍꯥꯏꯖꯍꯧꯒꯦ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ BJPꯅ 2014ꯗ ꯏꯟꯗꯤꯌꯥꯗ ꯂꯩꯉꯥꯛ ꯄꯥꯏꯔꯕ ꯃꯇꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯗ 2017ꯗ BJPꯒꯤ ꯂꯩꯉꯥꯛꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯈꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯁꯤꯡ ꯁꯨꯗꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯔꯀꯥꯔꯁꯦ ꯑꯗꯨꯝ ꯁꯦꯡꯈ꯭ꯔꯦꯀꯣ ꯄꯥꯏꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯁꯦ MLA 30 ꯈꯛꯇ ꯄꯤꯌꯨ 38 ꯈꯛꯇ ꯄꯤꯌꯨ ꯃꯅꯤꯄꯨꯔꯁꯤ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯜꯍꯟꯒꯦꯅ ꯍꯥꯏꯕꯅꯦ ꯃꯗꯨ ꯄꯤꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯄꯤꯔꯦ BJPꯒꯤ MLA 32 ꯄꯤꯕꯅꯤ BJP ꯈꯛꯇꯗ ꯑꯗꯨꯒ ꯁꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯗꯨꯅ ꯑꯃ ꯑꯣꯏꯜꯂꯁꯤ ꯑꯗꯨꯒ ꯃꯔꯁ ꯇꯧꯈꯤꯕꯗꯨꯒ ꯄꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯔꯕꯅꯦꯕꯀꯣ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯉꯥꯛꯏꯕ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄꯅꯦ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯕ ꯉꯝꯍꯟꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨ ꯑꯦꯋꯥꯔꯗꯀꯤ ꯃꯍꯨꯠꯇ ꯕ꯭ꯂꯗ ꯁꯦꯠ ꯑꯣꯏꯅ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯍꯪꯉꯤꯁꯤ ꯑꯗꯨꯅ ꯃꯁꯦ ꯏꯟꯗꯤꯌꯥꯅ ꯈꯟꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯍꯩꯗꯨꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯅ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ